live mate amtang santok sari ayuki oba thought ayuki oba wakhal ngasi June 18 2025 sida oiriba ngasi gi wakhal khara phongdok sake ngasi amaru oba numit oba namara moraga live sim tawjarak pane ngasangai exploring Manipur Facebook page da live tawjare ado hojimu mayam da live tawjabani yangpiriba mayam purang pu taram noksari ko I just some not condemned the Yankee live. Certainly recently. Salam Nikal. Okay. Thank you. I'm putting mark. Set up some solution here. Yang Pang Drive. Come on, Yang issue. Okay. See Yang, okay? Hare. Ngasigi June 18, 2025. Aduga matamamagi June 18, 2001. Kenaba Todokna Late Highway. Adu matamdugi 2001 gi matam social media, Facebook, YouTube, Instagram, Twitter. Asana singba ko gi social media da law khongna bagi matam nate matam du da sigi khena ba laitriba saruk sina karino na khanjaba matam da ina khanjaba matam da June 18 2001 da president rule lay matam du gi Manipur adu June 18 2025 hoji chimak president rule gi makha da hojik lairi matam du da lairam ba hoji thami ba president rule 2025 June 18 sida lairiba president rule center da BJP Bharatiya Janata Party gi lengak lairi center da lairiba president Murmu Draupadi Murmu gi makha da laiba rule ni Manipur thamiba matam du gi June 18 2001 president KR Narayan BJP gi president BJP gi lengak ki matam du da BJP lengak ki prime minister na Atal Bihari Vajpayee aduga home minister da LK Advani sumai tawdana 2001 da leigiba BJP lengak tu da leigiba president KR Narayan gi makha da 2001 chahi du da thokiba June 18 gi matam adu da Manipur da president rule lay hojik June 18 2025 center da BJP gi Honorable Prime Minister Narendra Modi amadi Home Minister Honorable Amit Shah lairi aduga Manipur da president rule lairi matamdu lairamba matamdu gi 2001 June 18 da laiba Manipur gi oina laiba governor Bet Marwa hojik namuk 2025 da lairiba Manipur gi governor AK Bhala sumai tawdana matamdu da pan kiba government amadi tai chronology khara miyam da haijage June 18 gi matam ji June 18 2001 da thokiba June 18 ji kari maram gi damakta thokiba no habada central government India government harju are central government harju are government aduga Bharat dagi India dagi tongan tana bagi natragana atopa constitution nama semna bagi damakta lal hauriba nation IM ga taunaba ceasefire nongmai kapna daba ubada ubab kanda khut thana daba adugumba gi policy do north east state oriba hogi seven sister ga hainariba north east state singsida tariba naga taba mafam ngaida Assam, Arunachal Pradesh, Nagaland, amadi Manipur, Nagaland, amadi atopa state sing, atopa Mizoram buoro, amabuoro, North state sing sida. Nagabu tariba area sing da ceasefire je extend tore without any territorial limit. Hana Nagaland kaktung da sana ramba kugi ceasefire je extend tore tongan ba mafam da Nagata ba area sing da extend tore ana. June 14 da matamdugi 2001 gi June 14 da
भारत की प्राइम मिनिस्टर अमदी होम मिनिस्टर मखोइसिंग अदुगा डिफेंस मिनिस्टर सिंग यावदना अदुम्बा मोय मिहुत सिंग यावदना एने सेनायमगा तौदना साइन सही तौनरे विदाउट एनी टेरिटोरियल लिमिट हाबजे हाबजलगा अदुमाइना यानारे यानाबदुदगी मई हौरे मणिपुर 2001 की मतमदुनिको हाइजरिसे 2001 की मतमदुदा मई हौरे सोनाकन मणिपुर विदाउट टेरिटोरियल लिमिट हाइग्रे अदुना अखोई मणिपुर असम अरुणाचल प्रदेश मैम शॉकिंग नुंगाइत्रे मैम लेरिबा मिसम मैम याम नुंगाइत्रे नुंगाइहंद्रे हुजिकी विदाउट टेरिटोरियल लिमिट हाइबसिना अदु मतमसिदा पानबा मतमसे अखोई सिस्पेयर एक्सटेंशन की सही इनबसिदा प्रेसिडेंट रूल लेरे प्रेसिडेंट रूल लेत्रिकादा कनाना पालमी हाबसे हेक मैमनसु हेक समम नै अखोई मै अखोई आइमक्सु हेक समम नबा प्रेसिडेंट रूल लेत्रिङै ममाङ 2001 सिदा कनाना पानगे मणिपुर कनाना पाले बीजेपी पालेरा कांग्रेस पालेरा कनाना पाइरमिनो मतमदुदा कैदौबगी थादोखरिनो कैदौबगी प्रेसिडेंट रूल लाइनो ना मतमसिदा अखोई थांगोइबन असेंबली कॉन्स्टिट्यूएंसी दगी काबिरकपा ऑनरेबल राधा विनोद कोइजम हाइबसिना चीफ मिनिस्टर ओइबा मतमने महांगना चीफ मिनिस्टर ओरमबजे याम तेन ओरमी फेब्रुआरी की डेट 15 2001 दगिना अदुदगिना चीफ मिनिस्टर ओइबदुना जून 1 2001 अखोई थोमदाई जून 18 की इशू से थोमदाई की जून 1 2001 से नुमित माना ओरमबजे नुमित चामगा तरु खतंग अखोई था आनी खरा हेलगा था अहुम खरा हेना था अहुम नुमित तरानी गुम्बदा था अहुम नुमित क्या तारे था अहुम नुमित तरेट अदमाय ओरमे सिगिदा ओरम चीफ मिनिस्टर से समता पार्टी की ओरमने समता पार्टी ना पाइबा मतमने अदुगे हेक ममांगदा ओरम चीफ मिनिस्टर सिना वाहंगबम निपा मचा हाइना वांगोय असेंबली कॉन्स्टिट्यूएंसी दगी काबिरंबो ऑनरेबल अखोइना पुपु निपा मचा ना जो हेक हाइनरंबा ममांगी मतमदुदा पुपु निपा मचा ऑनरेबल चीफ मिनिस्टर वाहंगबम निपा मचा सिंगना मणिपुर स्टेट कांग्रेस पार्टी एमएससीपी एन तौरगांदा चाही अहुंगा नुमित हुमफुनी चीफ मिनिस्टर ओरम मतुंगदा थांगोइबन असेंबली कॉन्स्टिट्यूएंसी दगी कारकपा राधा विनोद कोइजमना मु 14 फरवरी 15 फरवरी 2001 अदुगा अदुदगी सुम ओइरकपसना मे अदाइदा गवर्नमेंट कायरे मोय चोंथोक चोंथिन मतमदुदा याम तौइदन चोंथोक चोंथिन अमदा फॉर्म तौनबा चीफ मिनिस्टर ओइहौनबगी लान चीफ मिनिस्टर ओइहौनबगी थबक मतमदुदा याम तौनरमे सिगुम मतमदुदा इशू थोकपा सिगुम मतमसिदा याम चोंथोक चोंसिन तौदना इशू मैम थोकतना तौरमे अदुगी ममांगदसु प्रेसिडेंट रूल मैम थमगिबा लेरे अदुगी मतमदुगी प्रेसिडेंट रूल सिदा अखोई मिसी मिना यावगिबा अदुगी वारीदने हाइजरके तौबसे समता पार्टी ना अदुदा लेरे समता पार्टी ना लेरे मतुंगिदा गवर्नमेंट कायरे गवर्नमेंट कायरे मतमदुदा अखोई मिहात मिपुन करी करासु याम लेरे अखोई सेंटर ना पामदबा अदगी अमना पामदा याम लेनाबा टाइमिंग ओइबनिना गवर्नमेंट कायरे प्रेसिडेंट रूल आए प्रेसिडेंट रूल मनुंगसिदा एग्रीमेंट तौरे सीस्पेयर एक्सटेंशन तौरे विदाउट एनी टेरिटोरियल लिमिट नॉर्थ ईस्ट लेरिबा नागा ताबा लम मयाम सिदा अखोई सीस्पेयर एक्सटेंड तौरे हाइबदगी असम मई हौरे अरुणाचल प्रदेश मई हौरे मणिपुर मई हौरे मैम प्रोटेस्ट तौही सोशल मीडिया थोक्ट्री ट्विटर थोक्ट्री फेसबुक थोक्ट्री इंस्टाग्राम थोक्ट्री यूट्यूब थोक्ट्री कनामतना मदुदा थोलक्तब नोइदी तुम्मा लयु सिदा थोलक्त्रबदुदी थोलक्त्रबदुनी थोलो थोलो कौथोक्किबा लेते थमोइदगी फावरक्पा इहुल लमगी मतुंग इन्ना मतमदुगी इहौ मैम पुनमंगा थोलक्तना सरुक यामिनागी मतमदुदा मणिपुर स्टेट लेजिस्लेटिव असेंबली हुजिंगना पासपोर्ट ऑफिस लेरिबा कोई कैथेल मनाक्ता लेरिबा असेंबली गी बिल्डिंग मई चाखी अदुगा गवर्नर अमदी सीएम की बंगलो ममांगदा थोमजनबदा गवर्नर की ममांगदा थोमजनबदा पुलिस नोमई कापदा सेंट्रल फोर्स नोमई कापदा पीआर सु लेरी कर्फ्यू सु लेरी टाइमिंग दुदा इहौसे याम चावखलकपदगी कर्फ्यू थमजले पीआर प्लस कर्फ्यू नि मतमि इहौसे याम चावखलकपदा दुना नोमैना कापदा मी तरा हुंदोय कुदक्ता सिरा मतुंग अतोपा अशोक खराना मु हॉस्पिटल पुखतना अरमाइन तौरगा जून 18 की यामना लाइबक थिबा थौदोक थोखरे अदुगी मतुंगदा हौग्रिबा इहौदुगी कानाबा रिजल्ट फंगब्रा फंगदब्रा हाबा कानाबा रिजल्ट फंग कोना बन तौबा स्ट्राइक तौबा कानादबा रिजल्ट मैम फंगबा लेगरे कानाबा रिजल्ट फंगबा ले अदुना हुजिकी जून 18 की मतमसिदा अखोन हौग्रिबा इहौ मैम जिकिदमक्ता हुजिकी विदाउट एनी टेरिटोरियल लिमिट हाबजे जुलाइदा अमो गवर्नमेंट ऑफ इंडिया ने रिवर्ट तौरकांदा सिगिसी यावररोय हाइना रिवर्ट तौरे
ꯖꯨꯂꯥꯏꯗ ꯑꯃꯨꯛ ꯔꯤꯚꯔꯠ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯧꯈ꯭ꯔꯤꯕ ꯏꯍꯧꯗꯨꯒꯤ ꯔꯤꯖꯜ ꯐꯪꯉꯦ ꯑꯩꯈꯣꯏꯅ ꯍꯧꯈ꯭ꯔꯤꯕ ꯏꯍꯧꯁꯦ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯥꯏꯕ ꯌꯥꯔꯣꯏ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯁꯤꯁꯄꯤꯌꯔ ꯑꯦꯛꯁꯇꯦꯟꯁꯟ ꯇꯧꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯁꯤꯁꯄꯤꯌꯔ ꯑꯦꯛꯁꯇꯦꯟꯁꯟ ꯍꯥꯏꯕ ꯋꯤꯗꯥꯎꯠ ꯑꯦꯅꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯂꯤꯃꯤꯠ ꯁꯤꯁꯄꯤꯌꯔ ꯑꯦꯛꯁꯇꯦꯟꯁꯟꯁꯦ ꯁꯤꯒꯤ ꯋꯥꯍꯩ ꯃꯇꯦꯛꯁꯤꯃ ꯂꯥꯁꯇ ꯀꯥꯏꯅꯊꯪꯗ ꯖꯨꯂꯥꯏꯗ ꯂꯧꯊꯣꯛꯈꯤ ꯑꯗꯨꯃꯥꯏꯅ ꯖꯨꯂꯥꯏꯒꯤ ꯑꯔꯣꯏꯕ ꯃꯇꯝꯗ ꯖꯨꯂꯥꯏ 24ꯗ ꯀꯩꯅꯣ ꯂꯧꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯤꯐꯝ ꯐꯝꯃꯀꯥꯟꯗꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯑꯗꯨꯝ ꯂꯩꯔꯦ ꯃꯇꯝꯁꯤꯗ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯑꯗꯨꯝ ꯂꯩꯔꯦ ꯁꯦꯟꯇꯔꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯑꯇꯜ ꯕꯤꯍꯥꯔꯤ ꯕꯥꯖꯄꯥꯏ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯑꯦꯜ ꯀꯦ ꯑꯗꯕꯥꯅꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯅ ꯀꯦ ꯑꯥꯔ ꯅꯥꯔꯥꯌꯟ ꯂꯩꯔꯤ ꯃꯇꯝꯅꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯑꯗꯨꯝ ꯂꯩꯔꯦ ꯆꯍꯤ ꯑꯃ ꯐꯥꯅꯤꯡ ꯆꯤꯠꯇ 277 ꯗꯦꯖ ꯍꯥꯏꯕꯗꯤ 2001ꯗꯒꯤ ꯊꯝꯃꯛꯄ ꯖꯨꯟ 1ꯗꯒꯤ ꯖꯨꯟ 2ꯗꯒꯤ ꯊꯝꯃꯛꯄ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜꯁꯤꯅ ꯁꯨꯝ ꯊꯝꯃꯛꯄꯗ 2002 ꯐꯥꯎꯕꯗ ꯆꯠꯊꯔꯦ 6 ꯃꯥꯔꯆ 2002 ꯐꯥꯎꯕꯗ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯆꯠꯊꯔꯦ ꯑꯗꯨꯒꯤ ꯃꯔꯛꯁꯤꯗ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯂꯩꯔꯤꯉꯩ ꯃꯔꯛꯁꯤꯗ ꯑꯦꯂꯦꯛꯁꯟ ꯇꯧꯔꯦ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜꯕꯨ ꯂꯩꯇꯥꯔꯗꯤ ꯍꯧꯖꯤꯛꯀꯤ ꯃꯔꯛꯇ ꯑꯃꯒ ꯁꯝꯖꯤꯟꯖꯍꯧꯒꯦ ꯍꯧꯖꯤꯛꯀꯤ ꯏꯍꯧꯁꯤꯗ ꯖꯨꯟ 18ꯒꯤ ꯍꯧꯈ꯭ꯔꯤꯕ ꯏꯍꯧꯁꯤꯗ ꯀꯔꯝꯍꯥꯏꯅ ꯏꯍꯧ ꯍꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯒꯕꯔꯅꯔꯒꯤ ꯕꯪꯒ꯭ꯂꯣ ꯃꯥꯡ ꯊꯣꯝꯖꯤꯟꯕ ꯁꯤ ꯑꯦꯝ ꯕꯪꯒ꯭ꯂꯣ ꯃꯥꯡ ꯊꯣꯝꯖꯤꯟꯕ ꯑꯗꯨꯒ ꯃꯈꯣꯏ ꯍꯨꯝꯐꯨꯗꯣ ꯐꯝ ꯊꯥꯗꯣꯛꯇꯕ ꯌꯥꯔꯣꯏ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯐꯝ ꯊꯥꯗꯣꯛꯎ ꯍꯥꯏꯅ ꯏꯍꯧ ꯍꯧꯋꯤ ꯏꯍꯧ ꯌꯥꯝ ꯑꯆꯨꯝꯕ ꯏꯍꯧ ꯑꯣꯏꯈꯤ ꯑꯗꯨꯒꯤ ꯑꯆꯨꯝꯕ ꯏꯍꯧꯗꯨꯅ ꯑꯆꯨꯝꯕ ꯔꯤꯖꯜ ꯑꯃꯗꯤ ꯏꯍꯧꯗꯨꯒꯤ ꯌꯥꯝ ꯐ꯭ꯔꯨꯠꯐꯨꯜ ꯑꯣꯏꯕ ꯏꯍꯧ ꯑꯣꯏꯈꯤꯕꯅꯤ ꯑꯗꯨꯅꯕꯨ ꯁꯤꯁꯄꯤꯌꯔꯗꯣ ꯑꯦꯛꯁꯇꯦꯟꯁꯟꯗꯣ ꯀꯛꯈꯤꯕꯅꯤ ꯑꯗꯨꯅ ꯃꯣꯏ ꯍꯨꯝꯐꯨꯗꯣ ꯐꯝ ꯊꯥꯗꯣꯛꯎ ꯇꯧꯕꯗꯣ ꯑꯗꯨꯒꯤꯏꯍꯧꯗꯣ ꯑꯗꯨꯃꯥꯏꯅ ꯍꯧꯈꯤ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯂꯩꯔ ꯃꯇꯨꯡꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯎꯠꯊꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯗꯤꯖꯣꯜꯕ ꯇꯧꯔꯦ ꯗꯤꯖꯣꯜꯕ ꯇꯧꯔ ꯃꯇꯨꯡꯗ ꯑꯦꯂꯦꯛꯁꯟ ꯇꯧꯗ ꯌꯥꯗꯕꯅꯤꯅ ꯑꯦꯂꯦꯛꯁꯟ ꯗꯤꯖꯣꯜꯕ ꯇꯧꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯗꯤꯖꯣꯜꯕ ꯇꯧꯈ꯭ꯔꯕꯅꯤꯅ ꯑꯦꯂꯦꯛꯁꯟ ꯇꯧꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯦꯂꯦꯛꯁꯟ ꯇꯧꯔꯦ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯂꯩꯔꯤ ꯃꯅꯨꯡꯗ 2002ꯒꯤ ꯃꯥꯔꯆ 6 ꯐꯥꯎꯕꯗ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯊꯅꯝꯕꯗꯣ ꯒꯣꯕꯔꯟꯃꯦꯟꯠ ꯁꯦꯝꯃꯒꯦ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯦ ꯃꯗꯨ ꯀ꯭ꯂꯦꯝ ꯇꯧꯈꯤꯕꯁꯤ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯀꯪꯒ꯭ꯔꯦꯁꯀꯤ ꯈꯥꯡꯉꯕꯣꯛ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯃꯗꯤ ꯊꯧꯕꯥꯜ ꯀꯩꯅꯣꯗꯒꯤꯀꯣ ꯈꯥꯡꯉꯕꯣꯛ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯗꯒꯤ ꯀꯥꯔꯛꯈꯤꯕ ꯑꯣꯅꯔꯦꯕꯜ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤ ꯁꯤꯡꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯒ ꯃꯥꯔꯆ 7 2002ꯗꯒꯤꯅ ꯃꯥꯔꯆ 1 2007 ꯐꯥꯎꯕꯗ ꯐꯥꯔꯁ ꯇꯥꯔꯝ ꯑꯣꯏꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯦ ꯁꯦꯀꯦꯟ ꯇꯥꯔꯝꯗ 2007ꯗꯒꯤꯅ 2012 ꯐꯥꯎ ꯁꯦꯀꯦꯟ ꯇꯥꯔꯝ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯦ ꯃꯁꯥꯃꯛꯅ ꯑꯗꯨꯝ ꯊꯥꯔꯠ ꯇꯥꯔꯝꯗ ꯑꯃꯨꯛ 2012ꯗꯒꯤꯅ 2017 ꯐꯥꯎꯕꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯦ ꯃꯇꯝꯗꯨ 11 ꯁꯨꯕ ꯁ꯭ꯇꯦꯠ ꯑꯩꯈꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯗꯨꯒ 12 ꯁꯨꯕ ꯕꯤꯙꯥꯟ ꯁꯚꯥꯒꯤꯗ ꯑꯃꯨꯛ ꯍꯩꯉꯥꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯗꯒꯤ ꯑꯣꯅꯔꯦꯕꯜ ꯁꯥꯔ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡꯅ ꯃꯥꯔꯆ 15 2017ꯗꯒꯤꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯛꯄꯗꯨꯅ ꯐꯥꯔꯁ ꯇꯥꯔꯝꯒꯤ ꯑꯣꯏꯅ ꯃꯥꯔꯆ 21 2022 ꯐꯥꯎꯕꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯦ ꯑꯗꯨꯒ ꯁꯦꯀꯦꯟ ꯇꯥꯔꯝꯗ ꯃꯥꯔꯆ 21 2022ꯗꯒꯤ ꯑꯣꯏꯔꯛꯄꯗꯨꯅ ꯁꯨꯝ ꯑꯣꯏꯔꯛꯄꯗꯨꯅ 2022ꯗꯒꯤ ꯑꯣꯏꯔꯛꯄꯗꯨꯅ ꯃꯥꯅ ꯆꯍꯤ ꯑꯃ ꯈꯔ ꯑꯣꯏꯔꯛꯑ ꯃꯇꯨꯡꯗ ꯏꯔꯥꯡ ꯍꯧꯔꯦ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯍꯧꯔꯦ ꯑꯗꯨꯗꯒꯤ ꯁꯨꯝ ꯑꯣꯏꯔꯛꯄꯗꯨꯅ 2024 ꯂꯥꯟꯈ꯭ꯔꯦ 2024 ꯂꯥꯜꯂ ꯃꯇꯨꯡꯗ 2025ꯀꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 13 2025ꯇ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯑꯩ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯗꯒꯤ ꯐꯝ ꯊꯥꯗꯣꯛꯑꯦꯅ ꯊꯥꯗꯣꯛꯄꯗꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 13 2025ꯇꯒꯤ ꯍꯧꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯍꯥꯏꯅ ꯊꯝꯕꯤꯔꯦ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯊꯝꯕꯁꯦ ꯀꯃꯥꯏꯅ 124 ꯗꯦꯖꯃꯨꯛ ꯑꯗꯨꯃꯥꯏꯅ ꯁꯨꯔ ꯃꯥꯜꯂꯦ ꯑꯗꯣ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯊꯝꯃꯤꯁꯦ ꯀꯔꯤ ꯃꯃꯥꯡꯗ ꯊꯝꯈꯤꯕ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜꯒ ꯍꯧꯖꯤꯛ ꯊꯝꯃꯤꯕ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜꯒꯗꯤ ꯈꯔ ꯃꯥꯟꯅꯗꯕꯣꯏ ꯀꯩꯕꯣꯏ ꯋꯥꯈꯜꯁꯤꯗ ꯈꯜꯂꯤ ꯑꯗꯣ ꯃꯃꯥꯡꯗ ꯂꯩꯈꯤꯕ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜꯁꯤꯡꯗꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯍꯦꯛ ꯂꯩꯔꯕ ꯃꯊꯪꯒꯤ ꯒꯣꯕꯔꯟꯃꯦꯟꯠ ꯁꯦꯝꯃꯛꯄꯗ ꯑꯗꯨꯝ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯗꯨꯝ ꯍꯣꯡꯉꯦ ꯅꯠꯇ꯭ꯔꯒ ꯄꯥꯔꯇꯤ ꯑꯃ ꯑꯗꯨꯝ ꯍꯣꯡꯉꯦ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯃꯃꯥꯡꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯑꯣꯏꯔꯤ ꯑꯗꯨꯕꯨ ꯃꯥꯟꯅꯔꯤꯕ ꯑꯃꯗꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜꯒꯤ ꯃꯅꯨꯡꯁꯤꯗ ꯖꯨꯟ 18 ꯇꯥꯕꯁꯤ ꯑꯃꯗꯤ 2001ꯗ ꯂꯩꯈꯤꯕ ꯖꯨꯟ 18 ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜꯒꯤ ꯃꯇꯝꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯔꯐ꯭ꯌꯨ ꯃꯇꯝꯗ ꯑꯣꯏꯈꯤꯕ ꯖꯨꯟ 18 ꯑꯗꯣ ꯉꯁꯤꯁꯨ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜꯒꯤ ꯃꯇꯝꯗ 2025 ꯑꯁꯤꯗꯁꯨ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜꯒꯤ ꯃꯇꯝꯗ ꯑꯣꯏꯔꯤꯕ ꯉꯁꯤꯒꯤ ꯖꯨꯟ 18ꯒꯤ ꯊꯧꯔꯝꯅꯤ ꯅꯤꯡꯁꯤꯡꯒꯅꯤ ꯑꯩꯈꯣꯏꯒꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯃꯌꯥꯝꯁꯤꯅ ꯀꯥꯎꯊꯣꯛꯇꯅ ꯑꯗꯨꯝ ꯃꯨꯅꯥꯏꯗꯅ ꯂꯩꯍꯧꯔꯒꯅꯤ ꯃꯇꯝꯗꯨꯗ ꯁꯦꯝꯈꯤꯕꯅꯤ UCMꯁꯨ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯖꯨꯟ 18ꯗ ꯑꯊꯧꯕ 19ꯒꯤ ꯒ꯭ꯔꯨꯄꯥꯠꯇ ꯂꯩꯔꯣꯟ ꯆꯟꯗꯅ ꯃꯌꯥꯝꯅ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠ ꯍꯧꯖꯤꯛꯐꯥꯎꯕꯗ ꯆꯍꯤ 14 ꯁꯨꯔꯦ ꯆꯍꯤ 14 ꯃꯄꯨꯡ ꯐꯥꯈ꯭ꯔꯦ ꯃꯈꯣꯏꯅ ꯂꯩꯔꯝꯃꯒꯗꯤ ꯃꯤꯌꯥꯏ ꯆꯜꯂꯕ ꯌꯥꯝꯅ ꯑꯍꯟ ꯑꯣꯏꯔꯕ ꯃꯤ ꯉꯥꯛꯇ ꯑꯣꯏꯔꯗꯣꯏꯅꯤ ꯃꯇꯝꯗꯨꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈꯤꯕ ꯏꯍꯧꯗꯨꯗ ꯃꯈꯣꯏꯅ ꯍꯧꯔꯝꯕ ꯏꯍꯧ
ꯃꯍꯩ ꯆꯥꯕꯗꯒꯤ ꯁꯤꯁꯐꯤꯌꯔ ꯑꯦꯛꯁꯇꯦꯟꯁꯟ ꯍꯥꯏꯕꯗꯣ ꯑꯗꯨꯃꯗꯤ ꯀꯛꯈꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯃꯈꯣꯏꯒꯤ ꯂꯩꯔꯣꯟ ꯆꯟꯐꯝ ꯑꯣꯏꯔꯤꯕ ꯀꯦꯀ꯭ꯔꯨ ꯄꯥꯠꯇ ꯃꯌꯥꯝꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯅ ꯆꯍꯤ 12 ꯆꯨꯞꯅ ꯉꯁꯤꯒ ꯊꯥꯔ ꯆꯍꯤ 12 ꯆꯨꯞꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯅ ꯃꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯕꯒꯤ ꯊꯧꯔꯝ ꯉꯁꯤ ꯐꯥꯎꯕꯗ ꯂꯦꯞꯇꯅ ꯄꯥꯡꯊꯣꯛꯂꯛꯏ ꯑꯗꯨꯅ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯀ꯭ꯔꯣꯅꯣꯂꯣꯖꯤ ꯈꯔ ꯍꯥꯏꯖꯔꯕꯗ ꯍꯧꯖꯤꯛꯁꯨ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯃꯃꯥꯡꯒꯤ 2001ꯗꯁꯨ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯑꯗꯣ ꯀꯃꯦꯟꯇ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥꯝ ꯍꯥꯏꯕꯤꯔꯦꯀꯣ ꯀꯩꯅꯣ ꯌꯥꯝ ꯍꯥꯏꯕꯤꯔꯦ ꯃꯙꯨꯔ ꯅꯔꯪꯁꯤꯅ ꯀꯩꯅꯣ ꯑꯃꯨꯛ ꯈꯣꯡꯉꯤꯁꯤꯅ ꯑꯗꯒꯤ ꯕ꯭ꯔꯗꯔ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯗꯤ ꯂꯥꯏꯁ꯭ꯔꯝ ꯑꯜꯕꯔꯠꯅ ꯍꯥꯏꯕꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯪꯕꯤꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯎꯔꯤꯄꯣꯛꯀꯤꯅ MPPꯒꯤ ꯄꯥꯎꯅꯝ ꯑꯆꯧꯅ ꯑꯣꯏꯕ ꯃꯇꯝꯅꯦ ꯍꯧꯖꯤꯛꯀꯤ 2011ꯒꯤꯁꯦ ꯑꯗꯨꯒ ꯑꯇꯩ ꯍꯥꯏ ꯕ꯭ꯔꯗꯔ ꯑꯇꯩ ꯃꯌꯥꯝ ꯍꯥꯏꯕꯤꯕ ꯃꯌꯥꯝ ꯑꯩ ꯍꯥꯏꯖꯍꯧꯗ꯭ꯔꯦ ꯋꯥꯔꯤꯅ ꯂꯤꯊꯈꯤꯗꯅ ꯑꯗꯨꯒ ꯁꯨꯝ ꯋꯥꯔꯤ ꯃꯊꯪ ꯂꯤꯊꯈꯤꯗꯅ ꯑꯗꯣ ꯉꯁꯤ ꯅꯣꯡꯃꯒꯤ ꯋꯥꯔꯤꯁꯤꯗ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯕꯤꯕꯒꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯌꯦꯡ ꯈꯪꯗꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯈꯪꯕ ꯉꯝꯕꯤꯕ꯭ꯔꯥ ꯑꯗꯨꯒ ꯑꯈꯪꯕ ꯃꯌꯥꯝꯅ ꯁꯄ꯭ꯂꯤꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯀꯃꯦꯟꯇ ꯊꯥꯗꯕꯤꯔꯝꯃꯨ ꯁꯤ ꯍꯥꯏꯖꯔꯒ ꯂꯥꯏꯐꯁꯨ ꯂꯣꯏꯁꯤꯟꯖꯒꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯇꯩ ꯋꯥꯔꯤ ꯂꯩꯔꯛꯇꯥꯔꯁꯨ ꯃꯇꯝꯒꯤ ꯑꯣꯏꯅ ꯂꯥꯏꯐ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯁꯦꯝꯃꯒ ꯊꯥꯒꯠꯆꯔꯛꯀꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯅ 100Kꯁꯨ ꯌꯧꯍꯟꯗꯣꯔꯦ 98K ꯌꯧꯁꯤꯜꯂꯛꯑꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯤ 2,000 ꯈꯛꯇꯪ ꯉꯥꯏꯔꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯗꯨꯗ 100K ꯌꯧꯕ ꯁꯣꯏꯗꯅ ꯉꯝꯖꯔꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯁꯞꯄꯣꯔꯠ ꯍꯧꯖꯤꯛꯐꯥꯎ ꯇꯧꯕꯤꯔꯛꯄ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯗꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯒꯤ ꯁꯤꯒꯤ ꯆꯥꯡꯁꯤ ꯌꯧꯕ ꯉꯝꯃꯛꯏꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯇꯧꯕꯤꯃꯟ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯖꯔꯣꯏ ꯁꯤ ꯍꯥꯏꯖꯔꯒ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯒꯦ Okay, thank you very much, ma'am. Thank you.